Mitei irol iek loina silon apun balup milal kangleipakna lamdamasigi lon amade mayek mapung fana chaukat hannaba changsilakpa khongjanggi manung channa haukiba chaichat taramapanda film forum manipur ge thaupuba singa mifam ama pangtoktuna tongan ba warep ani laure haina lubasina thadorakpa cherolamana haire Haukiba chaichat taramapanda famkiba mifam aduna laukiba warep ani adu palladuna cherola sina hai Manipuri film khudingmakki credit title gi mayek thariba sigi mamangda chatnaduna lakpa adu adum chatnaba amade yariba makhai lonyan yaudana hotnaminaba amade Manipuri film da lol gi matangda chayetnaba yauraklabade milalga punna phaminaduna mateng pangminnanaba haina amata oina warep lauki hairi Maraksida Imalol Chaukat Naba Kanna Hotner Biramba Film Forum Manipur ge Chairman KH Kuleshwarna Khanghaudana Laikidabda Milalgi Maikaidage Thamoi Shokna Awaba Fongdokli Laikidraba Ojagi Thawaina Mapugi Laikolda Ingna Chikna Nungaina Laiba Oirasanu Hairi Milalna Lolamadi Mayek Chaukat Hannaba Hotnabagi Manungchana Ningthaukhong Kaithelda Nauna Sagat Lakliba Asida Ima Market Haina Tharakliba Ase Imalonda Thabinabagi Matangda Ngasi Milalna Ningthaukhonggi Ima Singh Amade Ningthaukhong Municipal Council ge Chairperson Laishram Ibungoda Aiba Cherol Piduna Taksinkhre Milalgi Wafam Ado Lumna Lobaga Loinana Thabakta Onthokani Haibagi Thazabasu Pirakhre Hairi Loinana Lakliba Chaichat Kulhumdoida Milal Amadi Manipur in Kolkata MIK ga Khutsin Naraga Lem Namitai Mayek Tambibagi Thoram Ama Pangthoklagani Milalgi Pandamdi Manipur gi Mapanda Choina Takraba Manipuri Singh Lem Namitai Mayek Tambiduna Mipum Khudingmak Mayek Haihanbaduni Hairi